ngasi Mars ki tang taraga nipana ngasi phongna Manipur Top Channel dagi sahi taruk ki matungda ikai khumnaba mangan bikre haiduna wakalakpadagi senabak pulis na farai masagi sahi taraga nipan sudribi nupi masa amabu masa ngamlaktre haiduna hospital layeng lubada mahakpu sahi taruk longi mamangda ikai khumnaba mangan bikre haiba khanglakpadagi pulis ta wakalaktuna senariba miyoini haiba ama pharaga pulis custody da remand laukre Thagdo ase kumja English ngani ga tara marida Imphal West District ki Semai Police Station gi jurisdiction manung sanba mafam amada thokibane thagdo ase gi matangda ngarang khaktamak victim ni hairi binupi masa asigi mamana Women Police Station Imphal West report tarokibane report ase gi matung ina police station asina Protection of Children Against Sexual Offense Proxo Act 2012 ki section taruk ki makhada case FIR number 10 of 3/2020 register tawduna lokot kre loinana thagdok sida senabani haiba miyo adusu ngarang phagat kre police na pharba miyo adugi maming khaide mani sai ni phukawi sanjam khunau makha laikai digi laikhidraba KS ibopi masanupani mahak pungasi Women Police Station Imphal West na Special Judge Proxo Imphal West ki korta tha asigi kunga mathoi phawba numit mangani gi police custody da remand prayer tawraduna pothorakhibada court na tha asigi kun phawba numit mari ni gi police custody da remand tokre mahaki mamana police ta file tawrakhiba complaint da mahak masang amlaktabadagi rims ki gaini OP da medical checkup tawkhibane masida mahak pu layeng kiba doctor na mahak sexual assault tawkre haina phongdorakpadagi masada su hanglubuda asengba khanglakhibani haidi pharba miyo asiga mahak mayumda kumja Englishing ani ga tara marida aron mari lainakre haina phongdorakhibasu ki haina boxi asina makhatana phongdorakli thank you